Mideng tabiriba khwai punamakta wapam kharadang mangjongna phongdokcharamge. Ai isamak yamna khangba haiba nachati amadi knowledge kaya su leijati. Yamna khangdana haidana wapam singasi miyamda haijabasu nasadi. Ai isamak mahiroi ama oina hojik mahitamjari. Mayamda kharadang pungning loksing oigadra khanduna semjabani. Masda aigi wakhalwan asina sem sagatadna mayamda inspirational natraga motivational gi damakta semjabani. Masida mayamna hek noknabiba tawbiganu soidana motivate oiba wafam kaya phongtokpirako amadi video ma sagatnaba honabada professional mic siznadabana maram oirega akoibagi noise lokthoknaba honabada asuki matik awabasu oi video editing amadi video ski matangda isinduna sem sagatpa amadi voice recording kaya singasi lobada asuki matik awaba khudongsadaba haibadusu oijai masida mayamna su pukning thogatpiyo amadi motivate oiba wafam kaya phongdokpiyo Aigyoiba motivate khara mayamda phongdokseduna adomadongi punsigi asa adu mangphaunabada kharadang oirabasu thongna hapkadra khanduna channel asi hangdoksabani video asbu hek yengbikraba adomda thongna kharadang hapsegani khanbagi asada ngasigi video asi semjabani Afawba miyoi kayana magi punsi khongchata struggle kaya tawduna awaba nungaiba kaya minong misa kaya amadi sininglako miku phawba kaya singasi thingnana mai pakhiba ngaktani aigi punsida masi amatang phangdaba yadeko haibase makhoigi achetpa wakhalone mai paglakpa haibase yam laina thokpamakti natti masibu yaramlabadi ngahana nungairambasu dum yarena adomda mai pakpa haibasigi wan thok leirabra aigi pandam karino haina khanba miko yawbirabra aigi punsina karigi hingliba Aise asumna sum leiba yagadoribra aise miga mimanaba ngamgadra karamna mai pakani kana aibu support tobigani aigidamak lepiba ngamgadaba kanabu leidigage familiesna karai phawbada support toba ngamgadori paisana karai degi lakadoriba karamba lambida satlaga afaba oigadoribra hangzariba wahangsinga sigi adomda matik sababa khum leibirabra aigi punsida asayawdana hingba yaramlagadi wahangsinga si leiramdabasu yai Asayawdana hingba yai adubu marik mahau thokna hingba matik saba punsigi damag selthung watapadaba punsigi damag khanbatai amari khangadabani koi thoktabida samna hairabada mai pak haibasigi wahan thokti aina khanjariba natraga ningjariba asado haibadi pandam adu bangphaunaraklaba matam aduni haina lobusu dum yai masi struggle haibasidi yawdaba sukya yadabani so at this time you have to sacrifice for your life Punsigidamag nangi pandamadugidamag kathokpa haibase nangi punsida sangdaba yadraba amasu oirkani aigi pandamasi karino adongdongki pandamasi nang nasana thamoisingna thamoida phawjaragliba amadi pamjaraglibadu haibadi masi matawbada thawayawrupa aduga mikup aduda adumda thamoida haibadi adumgi thamoida karigumba amadi suktra soidana phawgani atopa thabaktana concentrate irektabasu yai adubu masigi thabak adudari haibadi nangi asa nangi pandam adugi matangdadi nang suktra soidana pamlakani amadi thamoida setna thamduna nang concentration soidana tawkani masidata adumgi pandamni haina adoma setna thambiu soidana mai pakani aina mina asi tawi haiduna aina muk mataw tamba thadokpiu Aigisu yamaluba thogdang ama malemasuda leiri haina aigi punsigidamak pandam ama leitaba yadi miga mimanana mi ama oirakpa matamda tangai fadana sangdraba yadraba amani pandam masisu punsigi asa leitraba miyoi dudi sirabasu yare haina soidunama khalakani adomna karigidamakta hingliba haibasidi adumudumda depend lei haibadi mi amaga punsi mahing manadabana maram oiraga masi khenarakbani Aise asumna sum leiba yagadaba nati soidana matamgi irolungda tenkigadoriba ngaktani masida aina aidi asumna sum hingjarage leizarage haibisu yaroi aina hodariba makai achauba afava mai pakpa lambi kayada khongdarakadoribani pambi amadagi mahimarong saba asi khutakta saba yaba nati matam kaya sangi hodnaba kaya sangi pambi adubo aikoina fasana preparation torpa matungda makoigi mahi adubo akoina sagadoribani aina mamphaugnagi khaliba pandamadu ngamdri phawba tanagadabani amadi hodnagadabani Miga mimanaba haibasi nangna nangi oiba thabak ado professionally oina tawba paisa nungsa chaba thakpa ijat salman kaya singasi hwata padana leiraklaba matamda haibadi adomna masiguma fiba masda hinglaklaba matamdani lobu yai mina maruti borelo bike iphone atang ba pod kaya singasi hekta leiraga mimanana hingba ngamle haigadoribra aisu mina iphone pai haiduna aisu thabak suraga madugi paisa aduna iphone adu he leikibadi yai aina kanadabada paisa ado manghalle lising bari manga piba phone aduga iphone ga ka hena khetnabadi nati
hoi heng chataba system thuba kaya sing asibudi heliko adabu iPhone de yengba yaba video adudi Android phone amada su aduma yengba yaga doribani lising nimfu yang kai manggadabado save to horaga karigumba thamak amatang hon aramlabadi kaya ta kanagani aduna thabak su tawhalaka doribani government ki thabak tawdrabasu yaina government ki thabak tana thabak ni khalaga lerigadi yara roi nang nasana adum thabak bijaba yai karam na mai pakani haibisi ki matangda adomna adongi hiram aduga mari lenaba akhang hi kaya dagi loksin kaya tansiloba tangai fade nangna sahi ahum mari changna khalakadaba thingrakadaba experience kaya adum makoina sopna tagi minute ahum mari da line hairakadobi meyo ya mana nangi thabak ado oiroi matam mangnabani haina haurupa matamda bet kamen kaya sagani adubu nangna ai makoi mamangda amuraktang di haibadi nong matang di mai paktuna utki ko khangadabani mi kharana su adum nangonda support to birakpadi yai wakal sontaba yade aina kanna honagadabani mina oiroi hairaga nangna tokthokadaba natte masigi mahut nangna handuna dum masina dum thongna oigidabani matam adudata nang soidana mai pakadoribani aigi da maglepi bangamba haibasidi adom da depend lei adubu adom ra thmoi singna nungsibiba minagadi adum nangonda support soidana tawrakani boigi punsida mai pakpa moirakpada khwaidaki lubani family haibasi aigi family aduna farabadi aina laina mai pakpa thokani family gi wakhalona duga nangi wakhalona duga chana tinana haibadi tathok tasin tawnagadabani family gi matang asi yengloba matamda asuke matik sangjakre masina maram oiraga mathangi video amada phajana semdana pujrake paisa haibasi lakpham yamna lei nangna lambi kaya su create tawjagadabani lambi sing aduna nangbu mateng oihengadabani lambi kaya semna hotnabadasu thawna lakatoribani lambi kaya semnaba honabatai aina satkadaba lambi ase nangi pandam adu khaktagi lambi aduda satkadabani yariba makai wakhal soithoktanaba honabiyu yariba makai focus tawnaba honabiyu migi bet kamenda thoini hena khanjin biruno kaya sing asi soidana tobigidabani video asi mayamda motivational natraga inspirational gi damakta semjabani mayamna su soidana pungning thokatbiyo amadi adongi mamal yamlabo hai kaya comment box ta soidana phongdokbirabu adomna su soidana channel asibu khoida birabadi like subscribe amadi share soidana tobiyo